Chahi taret kuntakpa matau karamna thokibano haiba miyamna nainerakpa. Manipurda ningthau palingaida awalaibakna landaraktuna Manipur pumba khudum chansinkhituna awalaibaki makhada kumja lising amaga chanipan tara mapaldagi lising amaga chanipan kuntaruk phawba chahi taret kuntaktuna laiki. Karigidamakta chahi taret kuntakpagi sathirba thokdok thokibano haibadu ngasi Manipur miyamna nainaba horaklibasi yamna thagatningaini. Chahi taret kuntakpa thokiba asigi maram matam adugi ningthau macha maselgi marakta ningthaugi phambal munabadagi maraibak Manipur ngak senbagi thogdang kaukthokuna thambadagi awa leibakna Manipurda landaraktuna yamna laina khudum chanduna chahi taret kuntakpagi thogdok asi thokibani haibasi ngasigi miyamna nainabadagi mayek sengna khangba ngamle. Chahi taret kuntakpagi thogdok asina Manipur miyamda asobu para ama tambiribadi laingak loisingna leibak ngakpagi thabakta pungning changdana phambal munabagi thawai yaudun leibadagi chahi taret kuntakpagi thogdok asi thokibani haiba khangba asimak lamdam sigi miyamgi oinadi khwaidagi laibak phabani haiba yai. Maduna hauzik Manipurda mamang chahi lisingani kunhumdoigi me ahumdagi hauraga Manipurda thokliba tha nipal helaba kanglupki sathiraba irang asisu aikhoigi miyamgi mihut oiriba MLA Minister singna leibak ngakpagi thabakta thawai yaudana mamingtagi oina leibak ngakpagi thabak tawkhibadagi thoglakpani haibasi tasengna chumle haiba yai. Masigi mayik senglaba khudam haibabu tha nipal helaklaba kanglupki irang asibu loisinanaba aikhoigi miyamgi mihut oiriba MLA humphuna lawfam thokpa thogdang adu lawba ngamdana hauzik leiriba asini. Sathiraba kanglupki irang thoktuna Manipur miyam hainingai leitana awaba nangle haiba khanglabasu Bharat laingakna tuminna leisintuna hauzik phawba leiri. Manipur gi Chief Minister dagi hauraga Minister MLA singna sumaraibak Manipur kannanabagidamakta lawfam thokpa thogdang adu lawduna center gi lusingba taksinduna irang asi loisinanaba honnabasu ngamde. Oiriba phibam asina takpadi matik chadaba masagi oijapata khanba maraibak Manipur amadi miyamgi damakta yaifananaba khanba ngamdaba miyoi kaya election matam da vote piduna miyamgi mihut oina khalubagi mahi adu ngasi Manipur miyamna fangbani haibada haimanba thokloi haina khali. Manipur gi MLA humpu asina maribak Manipur gi damakta khanduna thabak tawba ngamba maru changba MLA sing oiramba tarbadi hauzik Manipur thogliba kangluki sathiraba irang asi nahana loisinaba honaramgani. Hauzik phawba irang asi tangdu laitana loisinba ngamnanaba lawfam thokpa thogdang lawdriba asi masagi phamtaba mikaba leibak miyamgi damakta yaifananaba amadi maribak Manipur kannanaba thabak tawba ngamdaba mipangda MLA sing oibadagini haibadu takpani. Maduna chahi taret kuntakpagi sathiraba thogdok thokiba dusu ningthau macha maselgi ningthau phambal munabadagi leibak ngakpagi lawfam thokpa thogdang adu hundoktuna thambadagi thokibani. Hauzik thokliba Manipur gi sathiraba kanglupki irang asisu matik chadaba maraibak amadi miyambu nungsidaba masagi oijaba thiba phamtabu kondun leiba miyamgi mihut oiriba MLA humphuna thoganbani haibasi leibak miyamna khangbigadabani.